ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯁꯤꯖꯟ 2 ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯑꯕꯦꯝꯃ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯁꯤꯖꯟ 2 ꯃꯃꯥꯡꯒꯤ ꯁꯤꯖꯟ 1ꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒ ꯌꯥꯅꯗꯕꯤ ꯑꯃꯥꯏꯕꯤ ꯇꯃꯨꯅ ꯃꯤꯉꯣꯟꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯕꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕ मागी यिक्नबु ओइरिबी अमाइबी तमुगी वजा ओइरिबी अमाइबी लिक्लाइना सिखिबगी अमाइबी तमुना लमन खुमगे खनखिबनी मदुगी मखा तारकपा वारी सिंगदु सीजन 2 वसिदगी खंगमिनरसी नुंगथिलगी मतमनी तमुदो मसादो लैताजती लाइजिंग लेबीबू लमन खुमनिंगबना मांगोलदा हंगत हंदा चत्तुना लैरी ngसाइदगी माना हंगत हंदा चतलिबदो मचानुपी अदुना उरदुना कैदौरगी इमा नंगना ngसाइदगी हंगत हंदा चतलिबदुबो हाइना हंगी मरुदा मचाना इचम चमना हाइरकपो वा अदो खंगसाउ साउगतली अदुगा हाइरई अंगांगने ना हाइपा यामना सरकनु ngasi नंगोंदु ओइना ताइनरकनी आसुमना चैरकपा अदुदा ममागी हानगा मानदबा मवोंग अदुदा मचानुपीदो अंगकपा फावी वा अमता हाइरमदना इमुंगदा अदुमक चंखी तमुसु लिक्लाइना तंबीरंबा सिंग अदो ngasiदी तौरगे खलदुना लाइगी पोचै सिंग लांगबा होरई सोमदना लाइजिंग लेंबिगी खुलदनी खुलगी मियामदो मिपाइनबा फावी अमाइबी लिक्लाइना सिखिबा असिदा माना सानरंबा लाइसिंग अदुसु लोसिलमलोय हाइदुना मिपाइनरी नाकन अमरोमदना ngसाइदगी लिक्लाइगी पोलोइबी यावरिबा मिसिंग अदुना हाइनै इताव करिनुने ngसाइदगी मसाजे तुम्मु हाइबा यादी तुम्मसु याम कुइना चंगिने अइदि असुमना तौबसी अमुक्ता थिंगरक्तरी मरुदा नुपा अमना अमुक होइने मिसी सातनागा सीबने लाइतन गासु सानरमे अस ओंथोकना तंदौरी तौरिसे आसुमना वारे सानरिङै मखोइगी मरक्ता खरा अहल ओइबा अमना आइ अंगाक्सा मैदु खरा कन्ना थाजिल्लु आइ नुमित ताखरबदी नुंगाइरोइको आसोमना हाइरकपा असिदा लैरिबा सिंग अदुना मै अदो कन्ना थारी सोमदसु लाइजिंग लेंबिदो सुरी मखा अदुदा फमदुना वाखल तौरी करिनो एखोइना हौजिक तौगदोरिबसिबो खुलसे कमदौना कनगनी खुलजा सिंगसे अवाबा सोदना तारनी आसी खंदुना असुमना लैरिङै ममा लैमतोना मचागे मनाक्ता चंगई अदुगा लैमतोना कैदोरगे इचाबो हाइदुना हंगलई मरुदा लाइजिंग लेमिना कैसु तौदिदा इमा हाइदुना खुम्मी मरुदा लैमतोना अइदी नसागा ngamद्रबरा हाइदुना खल्लुरे मरुदा लाइजिंग लेमिना अदो इमा ngasiदी अइ लाई अमा खोइरमगदबा लै नुमित मयुम चंद्रिङै असिदा इमागा पोचै सिंगदो अमुका लांगमिनसे मरुदा लैमतोना मचानुपीदा येंगदुना असुमना हाइरअमी इमागे लाइजिंग नंगना तौरिबा थबकसे अराइबा थबक अमा नत्ते ngasi siriba अमाइबीदुना महागना सानरंबा लाइसिंग अदुसु लोसिलमदे हाइनरी अदुना नंगना तौरिबसे इमादी यमना पाखतख्रेदा मसिगिसु मथक्ता इमागिदी नयाम्बा अमदी नंगना तोमतनी आसी हाइदुना मपी ताना कबलई मरुदा लाइजिंग लेमिना इमा यारसे नसासु लोइना खंगी अदो इमा हौजी खंगी अदो इमा हौजिक नुमित ताद्रिङैसिदा लाइगे पोचैसे लांगनबा तौसी आसी हाइदुना पोचै सिंगदु लांगली सोमदना तमु होइदनी तमुदो ngasiदी हानगा मानद्री मचा सिंगना मंगोंदा फजना वा हाइरबसु तमुना इसौ पलांगदा लांगदुना खुम्मी मसिदा मचा सिंगसु करिमता हाइद्री आसोमना नुमिदांगे मतम ओइरक्तुना चाक इसिंग चाबा लोरदुना तमुदो मागे लाई खोइरमनबा पोचै सिंगदु पाइदुना मपानदा थोरकले सोमदसु लाइजिंग लेंबिदो लाई खोइरमनबा तौरी ngasiदी खुलदो अंगकपगी मसकनी हुइसु यामना कपी लैरक खुलक मीना कपगी खोंजल ताखी अमदी अमाइबी लिक्लाइगी थवाय अदुसु अकीबा फंगना
ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯈꯨꯜꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏ꯫ ꯁꯣꯝꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯏ꯫ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏꯗꯨꯅ ꯎꯆꯥꯟꯅ ꯇꯧꯗꯨꯅ ꯃꯩ ꯊꯥꯔꯤꯕ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯈꯨꯜ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯐꯪꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯅꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕꯗꯣ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤꯒ ꯀꯝꯗꯧꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯊꯝꯈꯤꯕ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯇꯝ ꯑꯍꯨꯝ ꯑꯗꯨꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯡꯀꯣꯛꯇ ꯃꯤꯇꯝ ꯑꯍꯨꯝꯗꯨ ꯍꯥꯞꯇꯨꯅ ꯈꯨꯜꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯂꯥꯌꯥꯝ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯃꯤꯒꯤ ꯃꯤꯅꯝ ꯇꯥꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯂꯥꯛꯏꯕ ꯑꯗꯣꯝꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯣ ꯂꯥꯛꯂꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯣ ꯌꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯥꯀꯟꯗꯒꯤ ꯀꯟꯅ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯤ꯫ ꯃꯆꯤꯟꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯅꯣꯛꯏꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯀꯦꯟꯒꯗꯧꯒꯤ ꯇꯧꯔꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯑꯣꯟꯅ ꯇꯩꯅ ꯄꯥꯜꯂꯒ ꯂꯩꯔꯤꯕꯗꯣ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯗꯨ ꯎꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯅꯪꯅ ꯉꯝꯃꯒꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯜꯂꯨ, ꯑꯩꯅ ꯉꯝꯂꯒꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯔꯨꯕꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯅꯤ ꯏꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯑꯣꯟꯗꯤ ꯑꯣꯟꯊꯣꯛꯇꯦ꯫ ꯋꯥꯈꯜꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯝꯕ ꯂꯥꯏꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯏꯟꯅꯔꯛꯏꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯂꯥꯏ ꯑꯅꯤꯗꯣ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯐꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯥꯃꯨꯗꯣ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤ꯫ ꯇꯥꯃꯨꯗꯣ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩ ꯈꯔ ꯄꯥꯏꯗꯨꯅ ꯃꯪꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯪ ꯑꯗꯣ ꯌꯧꯔꯦ꯫ ꯃꯗꯨꯗ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯊꯝꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄꯗꯒꯤ ꯃꯪ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯍꯧꯒꯠꯂꯛꯂꯤ꯫ ꯇꯥꯃꯨꯗꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯃꯗꯨꯗ ꯃꯪ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯃꯨꯕꯗꯨꯅ ꯃꯪꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯇꯥꯃꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯃꯨꯁꯨ ꯂꯩꯋꯥ ꯁꯣꯟꯕ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯤꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯂꯒ ꯇꯥꯃꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜꯗ ꯈꯜꯂꯤ, ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯀꯤꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯨꯜ ꯃꯤꯌꯥꯝ ꯑꯃ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯄꯥꯈꯠꯅꯅ ꯆꯦꯟꯅꯔꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯂꯝꯕꯗꯒꯤ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯅ ꯍꯥꯏꯅꯔꯛꯏ, ꯀꯃꯥꯏꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯍꯟꯗꯛ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕ ꯂꯤꯛꯂꯥꯏ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫
ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯗꯣ ꯑꯃꯠꯇ ꯂꯣꯏꯁꯤꯜꯂꯝꯗꯦ ꯍꯥꯏꯅꯩꯅꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯤꯔꯤꯕ ꯑꯍꯜ ꯑꯗꯣ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯅ ꯇꯧꯗꯨꯅ ꯂꯧꯈꯠꯂꯛꯂꯤ ꯃꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯐꯥꯎꯏ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯎꯏꯁꯟꯗꯕꯤꯗ ꯏꯔꯥꯎ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯀꯤꯕꯅ ꯂꯣꯏꯅꯔꯦ ꯁꯤꯔꯝꯃꯤꯕ ꯑꯍꯟ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯞꯄ ꯍꯧꯔꯛꯏ ꯂꯩꯃꯇꯣꯟꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯏ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯗꯣ ꯑꯌꯨꯛꯀꯤ ꯊꯕꯛ ꯆꯠꯇꯧꯒꯤ ꯊꯣꯔꯛꯏ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯏꯕꯨꯡꯉꯣ ꯊꯕꯛ ꯆꯠꯇꯧꯔꯤꯕꯗꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯀꯣ ꯃꯥꯂꯦꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯠꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯅꯤꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯩꯃꯇꯣꯟꯅꯁꯨ ꯈꯪꯂꯤ ꯃꯆꯥꯁꯦ ꯏꯁꯣꯔ ꯇꯣꯡꯂꯦ ꯍꯥꯏꯕ ꯂꯩꯃꯇꯣꯟꯅꯁꯨ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤ ꯈꯔ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯏꯅꯦ ꯏꯅꯦ ꯍꯥꯏꯅ ꯂꯩꯃꯇꯣꯟꯕꯨ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯂꯩꯃꯇꯣꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯛꯏ ꯂꯩꯃꯇꯣꯟꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯏꯃꯨꯡꯗꯒꯤ ꯀꯞꯄꯒ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯄꯥꯟꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯏꯁꯣꯔ ꯇꯣꯡꯂꯦ ꯈꯪꯂꯗꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯅꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯃꯁꯥ ꯑꯗꯣ ꯅꯤꯛꯂꯒ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥ ꯅꯨꯡꯁꯤꯗ ꯏꯆꯥ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯁꯥ ꯈꯨꯜ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯤꯛ ꯊꯜꯂꯒꯅꯤ ꯃꯄꯥꯡ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯂꯥꯡꯒꯗꯧꯔꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒꯤ ꯅꯊꯋꯥꯏꯕꯨ ꯄꯨꯒꯗꯧꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯔꯤ ꯑꯗꯨꯅꯅꯦ ꯏꯆꯥ ꯏꯅꯥꯏ ꯑꯣꯏꯔꯤꯕ ꯁꯥ ꯄꯨꯔꯅꯤꯃꯥ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯒꯅꯨ ꯑꯊꯦꯡ ꯑꯃꯝ ꯆꯠꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯋꯥꯟꯊꯔꯛꯏ ꯃꯁꯤꯗꯒꯤ ꯇꯨꯃꯤꯟ ꯇꯥꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯃꯆꯥꯕꯨ ꯀꯣꯡꯈꯠꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯔꯤ ꯃꯗꯨꯗ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯩꯃꯇꯣꯟ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯄꯤꯈꯤ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯏꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯂꯩꯋꯥꯏꯗꯈꯔ ꯍꯥꯞꯄꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯤ ꯂꯩꯃꯇꯣꯟꯅ ꯃꯆꯥꯗ ꯏꯁꯤꯡ ꯈꯔꯒ ꯄꯤꯊꯛꯏ ꯑꯗꯨꯒ ꯂꯩꯃꯇꯣꯟꯅ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯁꯦ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯤ ꯈꯔ ꯐꯔꯦ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯛꯂꯒ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ ꯅꯪ ꯄꯣꯊꯥꯔꯣꯀꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯂꯩꯃꯇꯣꯟꯗ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯃ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯇꯥꯟꯅꯔꯨꯒꯦ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯐꯥꯎꯔꯛꯏꯕ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯇꯨ ꯆꯨꯡꯉꯤ ꯀꯔꯝꯅ ꯊꯣꯛꯂꯒꯗꯧꯕꯅꯣ ꯈꯪꯗꯦꯗ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯈꯪꯗ꯭ꯔꯦ ꯈꯨꯔꯥ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯣꯏꯅꯣ ꯃꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯈꯤꯕ ꯑꯃꯥꯏꯕ ꯂꯤꯛꯂꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯂꯥꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯦ ꯍꯥꯏꯔꯤ ꯑꯗꯣ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯣꯏꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗꯣ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯇꯝꯃꯨꯗꯣ ꯉꯁꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯄꯤꯕꯥꯍꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯉꯤ ꯇꯝꯃꯨꯗꯣ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯔꯤ ꯃꯃꯥ ꯂꯤꯛꯂꯥꯏꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯕ ꯃꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯔꯨ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯊꯝꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯐꯖꯅ ꯈꯨꯝꯂꯛꯂꯣꯏ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯁꯣꯝꯗ ꯇꯝꯃꯨꯗꯣ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯊꯝꯈꯤꯕ ꯁꯔꯨ ꯑꯗꯣ ꯇꯧꯈꯥꯏꯗꯨꯅ ꯊꯤꯔꯤ ꯑꯁꯨꯝꯅ ꯇꯧꯊꯣꯛꯇꯨꯅ ꯊꯤꯔꯛꯄꯗ ꯃꯌꯨꯝ ꯑꯃ ꯌꯣꯝꯗꯨꯅ ꯊꯝꯈꯤꯕꯗꯣ ꯊꯦꯡꯅꯔꯤ ꯁꯔꯨ ꯑꯗꯨ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ
ꯃꯥꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯈꯟꯕꯗ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯕꯤꯕꯥꯍꯜꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯕꯤꯕꯥꯍꯜꯅ ꯁꯅꯥꯍꯟꯕꯤꯗ ꯃꯃꯥ, ꯉꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯅꯨꯄꯤꯗꯨ ꯃꯪꯗ ꯂꯥꯛꯇꯨꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯤꯕꯗꯤ ꯋꯥ ꯍꯥꯏꯅꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯣ ꯏꯆꯥꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯝꯃꯤꯅꯣ? ꯑꯁꯨꯝꯅ ꯍꯪꯕꯗ ꯕꯤꯕꯥꯍꯜꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯃꯥꯕꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯔꯝꯃꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯗꯨꯅ ꯑꯩꯕꯨꯁꯨ ꯊꯋꯥꯏ ꯂꯧꯔꯒꯅꯤ, ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯂꯣꯏꯔꯅꯤ ꯍꯥꯏꯔꯝꯃꯤꯅꯦ ꯃꯃꯥ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯗꯣ ꯑꯃꯥꯏꯕꯤ ꯇꯝꯃꯨꯗ ꯆꯤꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡꯗꯣ ꯀꯞꯄ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯣ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯀꯤꯕ ꯐꯥꯎꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯃꯆꯥꯁꯤꯡꯗ ꯃꯥꯕꯨ ꯀꯧꯔꯛꯀꯅꯨ, ꯃꯍꯥꯛ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯨꯠꯇꯁꯨ ꯂꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯟ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯈꯣꯠꯄ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯃꯃꯥꯅ ꯇꯧꯔꯤꯕꯗꯣ ꯐꯛꯂꯥꯡ ꯑꯍꯨꯕ ꯑꯃꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯇꯝꯃꯨꯅ ꯑꯁꯨꯝ ꯈꯣꯠꯄꯗ ꯃꯍꯥꯛꯅ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯆꯐꯨ ꯑꯗꯨ ꯇꯞꯅ ꯂꯧꯈꯠꯇꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯊꯕꯛ ꯇꯧꯁꯤꯟꯅꯩ꯫ ꯇꯝꯃꯨꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯃꯥꯅ ꯊꯝꯈꯤꯕ ꯁꯔꯨ ꯑꯃꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯥꯏꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯔꯛꯇꯨꯗ ꯐꯝꯊꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯍꯟꯅ ꯀꯧꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯋꯥꯄꯟꯗꯣ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯇꯝꯃꯨꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯇꯝꯃꯨꯁꯨ ꯂꯥꯏ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯠ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯤꯠꯂꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯝꯃꯨꯒꯤ ꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯛꯏ꯫ ꯑꯃꯨꯕ ꯑꯗꯨꯗ ꯇꯝꯃꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯊꯦꯡꯕ ꯑꯃꯝꯕꯗ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯃꯊ꯭ꯋꯥꯏ ꯂꯣꯏꯅ ꯂꯧ, ꯑꯗꯨꯒ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯅ ꯇꯝꯃꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯝꯃꯨꯗꯣ ꯃꯥꯅ ꯊꯝꯈꯤꯕ ꯆꯐꯨ ꯑꯗꯣ ꯑꯃꯨꯛ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯄ ꯑꯁꯤꯗ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯃꯩꯈꯨ ꯑꯣꯏꯅ ꯇꯧꯕ ꯑꯃꯨꯕ ꯑꯣꯏꯅ ꯊꯣꯔꯛꯈꯤ꯫ ꯃꯩꯈꯨ ꯑꯗꯣ ꯃꯤꯒꯤ ꯁꯕꯥꯟꯗ ꯑꯣꯟꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯇꯝꯃꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ꯫ ꯇꯝꯃꯨ ꯑꯗꯨꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯊꯋꯥꯏ, ꯅꯪꯁꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯊꯧ ꯂꯩꯔꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯆꯐꯨ ꯑꯁꯤꯗꯒꯤ ꯀꯧꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯝꯃꯨꯅ ꯍꯥꯏꯔꯨꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯗ ꯑꯗꯨꯝ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯇꯝꯃꯨꯅ ꯑꯃꯨꯛ, ꯅꯪꯅ ꯁꯥꯎꯕ ꯀꯥꯟꯅꯔꯣꯏ, ꯊꯋꯥꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯟꯅꯗꯧꯅ ꯑꯩꯅ ꯑꯃꯨꯛ ꯐꯥꯖꯤꯟꯒꯅꯤ, ꯌꯥꯔꯒꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯒꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯇꯝꯃꯨꯅ, ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯒꯗꯕꯅꯤ꯫ ꯇꯝꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯤ ꯁꯦꯡꯗꯕ ꯁꯛꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯕ ꯃꯁꯥꯒꯤ ꯃꯁꯛꯇ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯁꯤꯗ ꯇꯝꯃꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯤꯅꯦ, ꯅꯪꯒꯤ ꯌꯨꯝꯗꯨꯅꯤꯅꯦ, ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯄꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯋꯥꯏ ꯑꯗꯣ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯇꯝꯃꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯇꯝꯃꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄ ꯑꯁꯤꯗ ꯊꯋꯥꯏꯗꯣ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯇꯝꯃꯨꯅ ꯂꯩꯋꯥ ꯑꯀꯟꯕ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯕ ꯁꯥꯔꯤ꯫ ꯆꯠꯂꯣ, ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕꯗꯣ ꯅꯊꯧꯗꯣ ꯇꯧꯔꯨꯆꯣ, ꯆꯠꯂꯣ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯕꯤꯕꯥꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯁꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯅꯤ ꯊꯥꯈꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯁꯤꯗꯤ ꯃꯕꯨꯡꯁꯨ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯕꯨꯡꯒ ꯊꯕꯛ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯂꯦꯝꯕꯁꯨ ꯃꯆꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯇꯥꯔꯤ ꯀꯤꯕꯁꯨ ꯐꯥꯎꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯕꯨꯡꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯞꯊꯔꯤꯕ ꯀꯥ ꯑꯁꯤꯗ ꯇꯧꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯗꯨꯗ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯂꯦꯝꯕꯁꯨ ꯀꯤꯔꯁꯨ ꯀꯤꯅ ꯍꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯂꯩꯃꯇꯣꯟꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯈꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯗꯤ ꯀꯨꯏꯔꯝꯂꯔꯣꯏ ꯍꯌꯦꯡꯒꯤ ꯃꯊꯪꯁꯤ ꯑꯣꯏꯔꯝꯒꯅꯤ ꯀꯔꯝꯃꯥꯏꯅꯕꯨ ꯇꯧꯒꯗꯧꯔꯤꯒꯦ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯇꯥꯒꯗꯧꯔꯤ ꯏꯃꯥ ꯃꯗꯨꯗ ꯂꯩꯃꯇꯣꯟꯗꯣ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯏ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯏꯅꯔꯛꯄ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯇꯨꯅ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯒ ꯌꯦꯡꯕꯗ ꯇꯃꯨꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯣ ꯎꯈꯤ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯂꯨꯗꯨꯔꯤꯗ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯪꯂꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯈꯤꯕꯅꯤ ꯑꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯃꯇꯣꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯀꯤ ꯑꯀꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯣꯜ ꯁꯥꯔꯗꯨꯅ ꯀꯧꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯑꯍꯜ ꯑꯃ ꯁꯤꯔꯤꯕꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯅ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯔꯕ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗ ꯃꯥꯒꯤ ꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯃꯥꯅ ꯂꯥꯏ ꯐꯠꯇꯕꯁꯨ ꯊꯥꯔꯛꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯏꯪꯈꯣꯜꯒꯤ ꯋꯥꯡꯃ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯃా ꯀꯤꯔꯦ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯆꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯂꯩꯃꯇꯣꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀꯤꯕꯗꯣ ꯈꯔꯗꯤ ꯐꯩ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯒꯤ ꯄꯨꯡꯐꯝ ꯇꯥꯔꯛꯂꯤ ꯂꯦꯝꯕ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯗꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯃꯆꯥ ꯑꯃ ꯇꯞꯊꯔꯤꯕꯗꯣ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯕꯨꯡꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯋꯥꯏꯗꯒꯤ ꯅꯥꯟꯊꯔꯛꯏ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯂꯦꯝꯕꯁꯨ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯈꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯦꯝꯂꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯌꯥꯝꯕꯅ ꯂꯥꯇꯦꯟ ꯄꯥꯏꯍꯟꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯝꯂꯗꯨꯅ ꯃꯈꯣꯏꯅ ꯁꯦꯝꯂꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯂꯥ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯊꯝꯃꯤ ꯑꯁꯣꯝꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯀꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯄꯥꯏꯔꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯕ ꯍꯧꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯃꯤꯠꯇꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯎꯔꯤ ꯑꯗꯨꯕꯨ ꯃꯕꯨꯡꯒꯤ ꯃꯃꯤꯠꯇꯗꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯕꯨꯡꯕꯨꯁꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯥ ꯑꯃꯗ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ ꯂꯥꯏ ꯐꯠꯇꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯍꯥꯠꯀꯗꯕꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯗꯨꯅ ꯂꯩꯔꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯕ ꯑꯃꯗꯤ ꯀꯞꯄ ꯅꯣꯛꯄ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯕ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ